ꯑꯩꯅ ꯇꯝꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯅꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯆꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯗꯤ ꯐꯣꯟ ꯄꯨꯕ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟꯁꯤ ꯄꯨꯖꯔꯔꯣꯏ ꯄꯩꯁꯥꯒꯤꯗ꯭ꯔꯣꯅꯦ ꯅꯠꯇꯦ ꯑꯣ ꯆꯦꯡꯁꯤ ꯂꯧꯖꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯍꯥꯞꯀꯠꯆꯔꯦ ꯇꯧꯔꯤꯁꯨ ꯍꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯇꯧꯖꯔꯝꯕꯅꯦ ꯑꯗꯨ ꯄꯣꯊꯥꯔꯔꯣꯏꯒꯦ ꯄꯨꯡꯁꯤ ꯇꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯖꯒꯣꯏ ꯇꯝꯕꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯑꯗꯨꯏꯗꯨꯅ ꯁꯤꯒꯤꯁꯦ ꯁꯂꯥꯏꯒꯤ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯕ꯭ꯂꯨ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯔꯦꯗ ꯋꯥꯏꯠ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯈꯥꯃꯦꯟ ꯃꯆꯨ ꯏꯁꯤꯡ ꯃꯆꯨ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯊꯤꯌꯦꯇꯔꯒꯤ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯗꯦꯠ 26ꯇꯒꯤ ꯍꯧꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯑꯗꯨꯅ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯦꯀꯦ ꯅꯥꯎꯕꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯒꯗꯧꯔꯦ ꯑꯗꯨꯅ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯆꯔꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯂꯩꯖꯩꯁꯤꯅꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯆꯠꯂꯅꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯣꯛꯊꯣꯡ ꯌꯧꯒꯗꯧꯔꯦ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯌꯧꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯧꯐꯝꯁꯦ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯑꯩ ꯁꯥꯏꯀꯜꯁꯤ ꯁꯤꯗ ꯄꯥꯔꯛ ꯇꯧꯔ ꯊꯝꯃꯝꯃꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯧꯐꯝ ꯌꯧꯖꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯦꯅꯦꯗꯤꯁꯨ ꯀꯦꯟꯗꯤ ꯉꯁꯤꯁꯤꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯁꯅꯤꯀꯣ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯁꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯦꯝꯗꯣꯏꯁꯦ ꯐꯠ ꯐꯠ ꯇꯧꯊꯣꯛꯑꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯅ ꯋꯥꯔꯗꯇ ꯆꯪꯉꯁꯤ ꯑꯗꯨꯒ ꯐꯠ ꯐꯠ ꯁꯦꯝꯖꯤꯟꯕꯤꯔꯁꯤ ꯃꯌꯥꯝ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯥꯔꯝꯃꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯔꯤꯇꯟꯒꯤꯀꯣ ꯑꯩꯈꯣꯏ ꯏꯕꯒꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯦꯁ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯆꯦ ꯌꯦꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯆꯦ ꯇꯨꯡꯉꯦ ꯑꯗꯨꯅ ꯀꯣꯏꯁꯟ ꯄꯤꯔꯛꯄꯁꯤꯒꯤ ꯑꯟꯁꯔꯁꯤ ꯏꯔꯝꯕꯁꯤ ꯃꯌꯥꯝ ꯐꯠ ꯐꯠ ꯁꯤꯗꯁꯨ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯏꯕ ꯍꯧꯔꯦ ꯑꯈꯪꯕꯉꯩꯅ ꯏꯔꯦ ꯈꯪꯗꯕꯉꯩꯅ ꯏꯗ꯭ꯔꯦ ꯈꯪꯖꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯑꯗꯨꯝ ꯏꯔꯦ ꯃꯌꯥꯝ ꯑꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯔꯗ ꯁꯝꯃꯤꯠ ꯇꯧꯁꯤꯜꯂꯝꯃꯦ ꯑꯗꯨꯅ ꯊꯣꯛꯑꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯁꯥꯏꯀꯜꯁꯤꯗ ꯈꯥꯝꯃꯝꯃꯦ ꯑꯗꯨꯅ ꯊꯧꯔꯒ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯌꯥꯝꯕ ꯆꯠꯂꯣꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯀꯜ ꯊꯧꯔꯒ ꯊꯧꯗꯣꯛꯆꯔꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯧꯐꯝꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯦꯁ ꯊꯥꯕꯗꯣ ꯁꯤꯗꯣ ꯐꯖꯅ ꯊꯥꯔꯝꯃꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯇꯥꯅꯕ ꯑꯃꯨꯛ ꯊꯧꯖꯔꯛꯂꯦ ꯑꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯧꯁꯤꯜꯂꯁꯤ ꯃꯥꯁꯤ ꯐꯖꯠꯇ꯭ꯔꯥ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯊꯥꯡꯖꯤꯡ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯆꯪꯉꯁꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯊꯥꯡꯖꯤꯡꯁꯤ ꯊꯝꯃꯨꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯊꯝꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯖꯔꯦ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯑꯋꯥꯊꯕꯤ ꯃꯁꯨꯡ ꯑꯃ ꯆꯥꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯥꯛ ꯐꯠ ꯆꯥꯊꯣꯛꯑꯁꯤ ꯃꯌꯥꯝ ꯌꯦꯟꯁꯥꯡꯁꯦ ꯑꯁꯤꯟꯕ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯑꯣꯏ ꯃꯥꯅꯦ ꯌꯦꯔꯨꯝ ꯉꯧꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯊꯣꯛꯑꯁꯤ ꯐꯠ ꯐꯠ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯆꯔꯦ ꯌꯥꯝꯅ ꯍꯥꯎꯏꯀꯣ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯦ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ
khangna khanghode ko hokhare matamdo kala iko kala I bidya sakhi khatna chaina yaina suna mapi lairik taminakhi tande mande dande kina khangna khanghode ko hokhare matamdo kala iko kala I bidya sakhi Kangru matek manghan kibay khujina khotna yana chikna maida mita dak ngakta Ma'am, aduna hojik dress lojin balojare aduna silaise school chalangai gidamo tawre aina tamjari besina akhoi Kaching higher secondary school dane ma'am aina like tamba chajagadri besi school dadi phone puba phatabani na ko aduna ma'am school halaga mo ma'am ga mo punna thengna minarse aduna chalasi ma'am school. A few moments later. Hello guys, ma'am aduna hojik school hanjare school dagi ko aduna akhoi ngasi se Saturday numit obenina akhoi piron manga khaktang tawraga thajare ma'am aduna ai silaijai sine aduna ma'am dress songdo ga ma'am ga mo thengna minarse ma'am aduna hojik dress songdo ko lojare aduna ai hojik amok cheng lo ba chalani ko ma'am akhoi laikai gi oina yen mado pesa gi or pesa gi na tawa free gi aduna lawro si ma'am desi ground manakte ne aduna chalasi ma'am. Hello guys, ma'am aduna hojik jumdagi thaudok chare cheng lorangai gi damakta aduna ai gi tungda khausi chappaga pusare ko ma'am aduna silaise lamena aduna yausilasi ma'am aduna yaure aduna lawrosi cheng pesa gin drone natia oh ako mani Hello guys, ma'am aduna silaise aigi change lojare ko aduna sida hapsilase sida aduga sida hapo ma'am sida hapkachare aduna yumda mo hawrsi ma'am chalasi ma'am aduna hojik yumda yojare aduna ai ching asai purakhibudu sida thamme ko aduna kai taw yabano do mong yengasi ma'am aina hojik lojariba ching do botar da yenbi oina orame adu misingbi oina yenbi du oramdre maram aduna akoi botar chalise akhomane akhobane aduga akoini ga chanmana maram oiraga mi ahumgi ching lojare aduna kamai tawno do ma'am sigi makha ba mong yengminarsi ma'am tawrisu he masi hawdongsi masi yam pharoidari masi mayam ai hojik jagoi tamba amuk chacharagani ma'am aisi ngatang pothagi na tawjaramani adu potharoige pungsi tajilakpana maram moiraga pungani tagadore ma'am aduna ai jagoi tamba si thengragani aduna jagoi tamba amuk chaladine ma'am aduna aise school halakpagi oinadi ngasai chakpudi chare ko ngasai chak chabana maram moiraga hojik school halakpagi oina awathapi masung amaga hainong masung amaga chajinjare ma'am energy kitang doisu hakalangai gi damakta aduna chalasi ma'am jagoi tamba amuk yengminarasi ma'am. Let's go ma'am aduna hojik morang kem yojare aduna nungsa ase yam sai go ma'am aina hojik second thaujarakni se aduna hojik yojinjare akoi gi jagoi sabam akoi ibudau khonang bagi laikona aduna jagoi ngadang tamase aduga mo ma'am ga mo thengna minarasina aduna silaisi alvaro iside An pamodin gadai hin te ta gadai ta sita
guys mꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯖꯒꯣꯏ ꯇꯝꯕ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯃꯥ ꯇꯝꯕ ꯑꯃꯨꯛ ꯊꯣꯛꯆꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯇꯝꯐꯝ ꯑꯗꯨꯅ ꯆꯪꯉꯁꯤ ꯃꯌꯥꯝ ꯂꯩꯍꯧꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯁꯦ ꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯤ ꯌꯥꯝ ꯊꯣꯏꯅ ꯂꯥꯛꯑꯝꯗꯦꯀꯣ ꯃꯣꯏ ꯂꯥꯛꯑꯝꯕ ꯊꯕꯛ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯆꯠꯅꯈꯤꯕꯒꯤ ꯑꯗꯨꯅ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒ ꯏꯕꯥꯅꯤ ꯈꯛꯇꯅꯦ ꯂꯩꯁꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯁꯦꯝꯕꯒꯤꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯦ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯟꯁꯨ ꯁꯤ ꯂꯩꯁꯦ ꯄꯣꯠ ꯁꯦꯝꯃꯝꯕꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯃꯛ ꯐꯤꯔꯥꯜ ꯌꯨꯡꯉꯉꯥꯏꯒꯤꯗꯃꯛꯇ ꯋꯥ ꯂꯧꯔꯨꯕꯅꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯔꯝꯕ ꯋꯥꯉꯩꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯥꯡꯖꯤꯜꯂꯦ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤ ꯍꯟꯗꯛ ꯐꯦꯁꯇꯤꯚꯦꯜ ꯇꯧꯒꯗꯧꯔꯤꯕꯁꯤꯒꯤ ꯁꯞꯇꯔ ꯇꯨꯍꯜꯂꯦꯕꯀꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯂꯧꯕ ꯆꯠꯂꯨꯁꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯌꯧꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯞꯇꯔ ꯇꯥꯏꯍꯟꯕꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯗ ꯕ꯭ꯂꯨ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯔꯦꯠ ꯋꯥꯏꯠ ꯑꯗꯒꯤ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯈꯥꯃꯦꯟ ꯃꯆꯨ ꯏꯁꯤꯡ ꯃꯆꯨ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯔꯦ ꯁꯤ ꯂꯩꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯤꯁꯤ ꯇꯨꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤ ꯊꯝꯖꯤꯜꯂꯝꯃꯁꯦ ꯃꯌꯥꯝ ꯔꯁꯤꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯃꯌꯥꯝ ꯎꯕꯤꯕꯤꯌꯣ ꯁꯤꯒꯤ ꯃꯆꯤꯟꯁꯦ ꯂꯩꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥ ꯍꯨꯜꯂꯉꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄꯣꯔꯛꯑꯣꯕꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯐꯝ ꯌꯧꯁꯤꯟꯖꯔꯦ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯝ ꯀꯣꯛ ꯄꯥꯏꯔꯒ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯕꯁꯤ ꯀꯩꯅꯣ ꯁꯤꯗꯩ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯆꯥꯎꯈꯠꯄꯗꯨꯕꯨꯗꯤ ꯌꯥꯅꯤ ꯌꯥꯅꯤ ꯄꯥꯏꯔꯒ ꯌꯥꯗꯣꯏꯔꯣ ꯌꯥꯅꯤ ꯀꯌꯥ ꯄꯤꯅꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯇꯨ ꯁꯤ ꯂꯩꯁꯦ ꯁꯤ ꯂꯩ ꯒꯣꯔꯣꯕ ꯁꯤ ꯂꯩ ꯒꯣꯔꯣꯕ ꯁꯤ ꯂꯩ ꯁꯤꯗ ꯁꯤ ꯌꯥꯗꯣꯏꯔꯣ ꯑꯣꯖꯥ 5 minutes later. ꯑꯣ ꯁꯤꯒꯤ ꯗꯤꯁꯄꯣ ꯑꯃ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯅ ꯗꯤꯁꯄꯣ ꯒ꯭ꯂꯥꯁꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯍꯥꯏꯔ ꯊꯛꯅꯉꯥꯏꯒꯤ ꯄꯣꯠꯇ ꯂꯩꯕꯗ ꯋꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟ ꯆꯥꯅꯤꯀꯣ ꯋꯥ ꯏꯠꯂꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯋꯥ ꯍꯨꯠꯂꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯌꯥꯝꯅꯅꯦ ꯑꯗꯨꯅ ꯁꯤ ꯋꯥꯁꯤꯗ ꯁꯇꯔ ꯄꯥꯜꯂꯉꯥꯏꯒꯤꯗꯃꯛꯇꯅꯦ ꯃꯌꯥꯝ ꯍꯨꯠꯆꯔꯤꯁꯦ A few minutes later. ꯁꯤ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯕꯥꯏꯗꯤꯡ ꯇꯔꯥ ꯑꯗꯨꯅ ꯕꯥꯏꯗꯤꯡ ꯇꯔꯥ ꯑꯃꯨꯛ ꯂꯩꯕ ꯆꯠꯂꯨꯁꯤꯅ ꯕꯥꯏꯗꯤꯡꯇꯔꯥ ꯕꯥꯏꯗꯤꯡ ꯇꯔꯥ ꯕꯥꯏꯗꯤꯡ ꯇꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯂꯩꯔꯦ ꯆꯠꯂꯁꯤ ꯇꯔꯥ ꯇꯔꯥ ꯔꯦ 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 ꯇꯔꯥ ꯇꯔꯥ ꯌꯥꯡꯈꯩ ꯄꯤꯔꯝꯃꯦ ꯑꯅꯤ ꯂꯧꯔꯦ ꯀꯤꯂꯣꯗ ꯑꯣꯜꯂꯛꯇ꯭ꯔꯦ ꯃꯣꯏ ꯃꯀꯣꯟ ꯑꯣꯏꯅ ꯃꯀꯣꯟ ꯑꯃꯗ ꯌꯥꯡꯈꯩꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯍꯦꯁꯅꯦ ꯁꯇꯔ ꯀꯟꯅ ꯁꯦꯝꯕꯤꯔꯤꯁꯦ
ꯅꯨꯃꯤꯠꯅ ꯊꯤꯡꯌꯥꯅ ꯊꯝꯕꯗ ꯍꯔꯥꯎꯔꯤ ꯍꯔꯥꯎꯔꯤ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕ ꯁꯤꯕꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯅ ꯂꯩꯕꯅꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯗ꯭ꯔꯃꯥ ꯇꯝꯐꯝꯗꯒꯤ ꯊꯣꯛꯆꯔꯛꯑꯦꯀꯣ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯎꯠꯆꯒꯗꯧꯔꯤꯀꯣ ꯃꯌꯥꯝ ꯗꯦꯠ 26ꯇꯒꯤ ꯍꯧꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯑꯗꯨꯅ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯃꯌꯥꯝ ꯁꯣꯝꯄꯥꯒꯤ ꯚ꯭ꯌꯨꯁꯤ ꯐꯖꯩꯌꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯖꯔꯛꯂꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤꯁꯤꯅꯦ ꯑꯗꯨꯅ ꯖꯒꯣꯏ ꯉꯥꯛꯇꯪ ꯔꯤꯍꯔꯁꯦꯜ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤꯅ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤꯅ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯊꯤꯡꯌꯥꯅ ꯊꯝꯕꯗ ꯅꯨꯃꯤꯠꯅ ꯊꯤꯡꯌꯥꯅ ꯊꯝꯕꯗ ꯍꯔꯥꯎꯔꯤ harauri sibu thoina harawa sibu thoina ngai ma leibana leibanida ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯇꯔꯟ ꯑꯃꯨꯛꯀꯗꯤ ꯁꯥꯈꯤꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯨꯃꯥꯡ ꯇꯥꯔꯤ ꯃꯌꯥꯝꯁꯤ요 ꯖꯒꯣꯏ ꯁꯥꯕꯒꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯖꯒꯣꯏ ꯁꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯕ ꯄꯨꯡ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯦ ꯏꯁꯥ ꯏꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯈꯔꯦꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯦ ꯌꯦꯟ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯏꯔꯣꯟꯕ ꯑꯃꯅꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯆꯥꯛ ꯑꯗꯨꯅ ꯆꯥꯔꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯌꯦꯟ ꯊꯣꯡꯕꯅꯤ ꯍꯥꯎꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯆꯔꯦ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯑꯗꯨ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯏꯔꯦ ꯑꯗꯨꯅ ꯐꯖꯅ ꯐꯨꯛꯆꯤꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯛꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕꯩꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯒꯤ ꯃꯅꯤꯄꯨꯔꯤꯅꯦ ꯑꯗꯨꯅ ꯁꯤ ꯁꯠ ꯄꯥꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ 20 minutes later. ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯃꯤꯠ ꯎꯏꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯍꯧꯕ ꯎꯏꯗꯔꯦ ꯃꯌꯥꯝ ꯁ꯭ꯀꯨꯜꯗꯁꯨ ꯎꯏ ꯁꯤꯗꯁꯨ ꯎꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯕꯥꯏꯑꯣꯒꯤ ꯑꯣꯏꯅꯀꯣ ꯄꯥꯟꯕꯤꯒꯤ ꯃꯅꯥꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯀꯂꯦꯛꯁꯟ ꯈꯔ ꯇꯧꯔꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯃꯤꯡꯒ ꯊꯥꯔꯣꯅ ꯍꯥꯏꯔꯛꯑꯦꯀꯣ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨꯏꯗꯨꯅ ꯃꯌꯥꯝ ꯁꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯎꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯦ ꯅꯞꯄ ꯂꯣꯏꯁꯤꯜꯂꯁꯦ ꯅꯞꯄ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯞꯄ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯉꯁꯥꯏ ꯃꯅꯥꯉꯩꯗꯣ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯂꯩꯔꯦ ꯍꯩꯅꯧ ꯃꯅꯥ ꯆꯝꯄ꯭ꯔꯥ ꯃꯅꯥ ꯅꯞꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯊꯩꯕꯣꯡ ꯃꯅꯥ ꯑꯗꯨꯒ ꯁꯤꯗꯅ ꯀꯐꯣꯏ ꯃꯅꯥ ꯑꯗꯨꯒ ꯁꯤꯗꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯃꯅꯥ ꯑꯗꯨꯒ ꯁꯤꯗꯅ ꯒꯟꯖꯥ ꯃꯅꯥ ꯅꯞꯄꯤꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯇꯨꯝꯃꯉꯥꯏꯒꯤꯗꯃꯛꯇ ꯇꯧꯔꯒꯅꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ AKNowBoy ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯅ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ